Hello everyone, mayam bukurumjari. Ngasigi mathel sidi koigi mairen anaubaga chicken ga thongjar ageba. Do thongba se thongora thongkadaw nate koigi chamna dum thongakadoi ko. Duga kangshoi hai tare ni ko. Mairen kangshoi hai gadra chicken kangshoi hai gadra mayam na thonbi ningba ma thonbiramo. Ado smaina thongjarake do kari kari hapaga kamaina thongge habdo mayam video se loiba phawdang yengbiyo. Aduga belendri gi kangaune batamga aduga amana hawaijar amet pane. Adiki kotna naba koigi hawai maton khara do thongba hojara ma'am do injang je mahi saurakanda koigi mairen asangba je fajana semtoga adu hape bako mahi do saurakanda hapirane bako adu hana sogal halane ba mairen je aduga sing asoiba khara hapsan birani tilaw asoiba khara hapsan birani ko aduga ngaktang otlaga ngaktang sogal halane ba habdi maroi ke se ngaktang sogal halaga thamdoine ba aduga morok asuba si hapsan birani ko morok si isana pambi ba chang da hapiro aduga thum si hapsan birani aduga si su ngaktang otlaga ngaktang sawala thamdoine ko habdi mairen se umunna na bagi chang do da thongdoine ba hana aduga akoina hapaka doiba chicken sidi khoigi phutu oga yaitho oga thamba yen ne ba ko phutu oga khoigi thum hapaga phutu edana aduga chicken di kaba kaba yaitho oga thamba ne ba ko aduda hapsan birani sidai sida kangsoi haidana koina ngari hapte ba ko ado ngari haptabagi mathel amani ko mayam sise koigi chicken hapabani na ngari duga mahau du man yara roina ina ngari du di hapsadre duga chicken siga chamna dum thongjarakadoi aduga saurakanda mairen si mulla kandu dane chicken si de hana dai du mullabani na koi phadigom hapchalaga dum sidum loire ko yamna su chamba yamna su laiba aduga amutang charga yengbiyo yamna hawe kalen changapagi ko mathel amane sisu adum makoigi thau thum yam chaning daba matam haitare ne ko dukan da smaina thonga chabiyo mayam amutang try torga yengbiyo hawe adu haina daba di khangdre ko haina daba haise adum haina ne di khalle adum sanga chaba mina de dum haina rani dum khalle ko sisa adum mayam amutang try tobiyo ado serve tokjarage mayam ado chicken se kano ne local chicken ne aduga koigi yam kan mandana ne phutu og oina thambane ba kan ba habadi local oibagi moigi yam kan bado adu oye ko adu duna yen ama leiraga koigi pang pang leiba chaba ngamdabani na ko khara khara khaira chabane ba koin chaisina koigi chatpadu phara yam ta bai tari leithok leisinje adu duna leiraga pulap thamjalaga yaithok tana khotok tana tawthok tana thammaga khara hapaga chajabane ba ko koin chaisina ado smain toroga thonge marak tasu duga yamsu hawe mayamsu try tobiyo hawni hawroi habadu su haibiramo ko ado mayam siga chana na ba aina mathel ama mu tawe ko hawaijar amet po ina tawjare kaleja tu yaudravani na ko kaleja ga metlaga di hena su mapa chaga dabani adu hawaijar se ena lon bane yamna su hawe adu yam kana sagalak dringi marak sida hawaijar se metlaga mtang cha hawse na hawaijar se metjare khoigi ti low kari kara hape de umoro amatet matat ama hape duga metle ko aduga sumain toroga okhai minarani aduga sisu mahaw mani mayam morok atek pane morok ne aduga tilau adagi phadigom hapaga sumain hawaijar met pegi mahaw se dum hawi dana ko da hawaijar se isana lonjabani mayam sumaina aisu nongma thagajarake mamangda amadi aina di thagat khramni khara kuira bai mamangda ado chakluk semjare ko sita leijare aigi mairen ga chicken ga thongba kangsoi ni ko aduga sisina bindi ngobuse aina ne bindi di khoi gi belendri do adu ngobagi clips aina nammi boining dana namdi namaga thammaga namamdraba adu loira kanda aina phongdokpa expression do mayam taramaga di ko behind the scene nai tare ne ko mayam no kani bu adu sain tok dana aije yam thawai ju yam chakna loisan gere ko sinu mitse do ai mayam simadi ai kona nongma ai ngawraga thagajarake ba sigi bindi ngobuse yam hawsu hawkibu ko ado mayam da share di tokjaning bane do mayam warau binu do mathangda ai ano mayam pujarake do subscribe tawdri be chini naw yaraga di subscribe to tokshan biramo like amam tangan nambiramo aduga like amam tang namakpase sisina ingon yamna kai haitare encouragement oin encourage tor bai tare yam ingon ano semning ba saning ba mayam poeba aduna subscribe tawdaba yaraga di subscribe to tokshan biramo mathangda mu thengnarase bye bye